Hello marup miyam masi pai gi update kar puduna laksari pai gi update han mamangda kitang hokiba matamda thokibane aina chithau bane ka adagi ana nova masi ngarana handa tolokpa update kara mayam punna tamina sika ada akhina ngasi gi video jida akhina punna ta phangedoriba pai gi update kara je kai kai gi matang da no habda ahamada pai gi partnership CD games ka pai gi partnership towa mathang dana akhoi gi pai gi KYC validator gi matang da ahum su dana akhoi gi pai gi hackathon gi winner gi matang da ka ada tadi makatan taminar sika ahamada pai na CD games ga partnership tawri baje CD games ha baje koi gaming platform amne ba gaming platform amne koi web3 da base tawa ka aduna sigi gaming platform jiga pai ga partnership tawsina pai gi season form hai tare pai gi utility se hengala kaneba adoga mokoi gi sigi partnership sigi matungina habi matungina ka mokoi gi partnership sigi matungina mathang chahi gi quarter 1 gi loirpa daida pai gi ecosystem da akhoi pai gi CD games lightweight oiba ayang games HTML5 ta HTML amuka johan naka HTML5 ta base tawa ayang game khara hana pai gi ecosystem da akhoi testing oina ecosystem da uba phangane ba adugi matung da khara heavy oiba achoba game mayam nungai mayam ajo mathang mayam lakadori ha tarika pai na silibje sina kamai tawge da sigi CD games akhoi pai gi ecosystem da yarakpa matamda akhoi pai gi pioneers mayam na akhoi millions le pioneers mayam jina ngasi pai je akhoi extension leiba yombadagi hena kaina season ningai leitabduka kata game sanadana khotana akhoi pai season ga game sanadana game gi product mayam leidana khotana mayam tawdo adu yaktuni pai gi use cases se hengalaktani ha tarika yama pha pawne ga adugi matakta sigi partnership tawbo kak natana pai gi makhoi notice ki matungina ha tarika pai gi notice ki matungina makhoina kata investment ju tawe ha baka sigi CD games aba akhoi gaming web3 da base tawa gaming platform je sida pai na investment na bi paisa ju thadai ha baka hena tungda sigi project ju chakhali ge pai da ju dum chamana na dum to and fro amana ma kanamina amana ma backup tawgi mo amane ka pai da ju dum hena integration da CD games ke integration punjan bagi chang hena khoi gi partnership to hena kangalap bagi hena pai da mijeng changjil laga CD games na pai bu chakhatpa pai bu hena yamna nungai ba gaming platform mo hena ba seasoner pa silakpa thawong amane hai tarika aduga marup mya khoi pai har ko matanda akhoi gi hoi su yari ka mya na khangbirangani khoi gi pai KYC validator oiba myam do akhoi gi pai gi ID documents myam lam gi myam ID documents myam akhoi gi respective country myam gi India na samnai da ai ju oirame ka aina akhoi gi India gi document myam pai da yarko myam gi document myam KYC tawgi Aadhaar oigera amu oigera akhoina verify tawgi damakta akhoi da pai phangba gaido ado akhoi myam no kuina matam kuina khoi chamam narame go karam kanda phangdoina si adum stuck tawra lebe sol tawra lebe do hai tarika makha chatage nangei pawo phangdabdo karam kanda phangba ngamgadage habadaga ado makhoi gi update ki matungi na tarika ka pai gi KYC validate tawgi validator kangu gi reward to akhoi gi ketare matang jai 2026 ki quarter 1 gi loirpa da hai tarika hauji chu mokoi thabak se pangthoi hai ba hauji chu mokoi thabak pangthoi aduga 2021 dagi horpane ba sigi KYC validator gi project thabak se ka si horpani na data da yam chaw mo oirpani na ka data da yam chaw mo oirpani na kana I kyam phangadu ko kadam chaw mo oirpani na matam yam kuina chaw achaw thaba ama achaw tax ama oi hai ba aduna makoi sigi ja hoji ma thaba hori ai aduga gendhoropagi ja khoi gi pai KYC validator oirubagi ai nangna validator oirubagi khoi pai phanggadabdo akhoi gi 2026 ki quarter 1 gi loirapataka akhoi si deployment akhoi da gendhorokani hai ri ko makoi gi khoi gi pai core team lagi ka pai core team gi update ki matungina ka aduna yam nungai paw amne ka khoi gi nangai ngainarambu ka karam kanda phanggadagi khorkadagi khalambada ka sina marumya pai KYC validator gi matang du oirika akhoi gi ahum suwa pawna akhoi gi nauna akhoi gi pai gi interface ta akhoi ngarang dagi uba phangba pai hackathon do adugi matang da mu khangmina sika pai hackathon 2025 ki matang da ka pai hackathon 2025 ki handak lotion gi bado adugi winner ahum pai gi handak ki update se da mokhoi gi winner ahum uba phange ba aha badu oiriba winner je akhoi gi first place leijana blind loans sai je ka ani suba second place dana star max aduga ahum suba dana run for pai haba app ahum jine ba sigi blind loans sigi app ahum je akhoi gi community he tare akhoi gi pioneers myam pai gi community da gi member myam na semakpa app ngak tane ba
ꯑꯗꯣ ꯁꯤ ꯄꯥꯏ ꯍꯦꯀꯥꯊꯣꯟ 2025ꯀꯤ ꯃꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯒꯤ ꯌꯨꯇꯤꯂꯤꯇꯤꯗ ꯔꯤꯌꯦꯜ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯐꯝ ꯌꯨꯇꯤꯂꯤꯇꯤ ꯄꯨꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯇꯥꯔꯦ ꯑꯦꯞ ꯑꯍꯨꯝꯅꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯋꯤꯅꯔ ꯇꯥꯏꯁꯦ ꯑꯍꯥꯟꯕꯗꯅ ꯕ꯭ꯂꯥꯏꯟ ꯂꯨꯟꯁ ꯍꯥꯏꯔꯤꯕꯀꯣ ꯑꯅꯤꯁꯨꯕꯗꯅ ꯁ꯭ꯇꯥꯔ ꯃꯦꯛꯁ ꯑꯍꯨꯝꯁꯨꯕꯗꯅ ꯔꯟ ꯐꯣꯔ ꯄꯥꯏꯀꯣ ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯇꯥꯔꯤꯕ ꯐꯥꯔꯁ ꯄ꯭लेꯁꯇ ꯇꯥꯔꯤꯕ ꯕ꯭ꯂꯥꯏꯟ ꯂꯨꯟꯁ ꯍꯥꯏꯁꯦꯀꯣ ꯁꯤ ꯀꯩꯅꯣꯅꯦꯕ ꯃꯔꯨꯞ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯇꯤꯡ ꯑꯦꯞꯅꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯋꯤꯅꯔ ꯇꯥꯏꯁꯦ ꯅꯝꯕꯔ 1ꯗꯀꯣ ꯗꯦꯇꯤꯡ ꯑꯦꯞꯅꯦꯕ ꯁꯤꯒꯤ ꯗꯦꯇꯤꯡ ꯑꯦꯞꯁꯤꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯇꯩ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯗꯦꯇꯤꯡ ꯑꯦꯞ ꯃꯌꯥꯝꯁꯤꯒ ꯀꯩ ꯈꯦꯠꯅꯒꯦ ꯍꯥꯏꯕꯗ ꯑꯇꯩ ꯃꯌꯥꯝꯗꯗꯤ ꯀꯩ ꯇꯥꯔꯦ ꯃꯤꯈꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣꯀꯣ ꯐꯖꯅ ꯑꯁꯦꯡꯕ KYC ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯄꯥꯏꯒꯤꯗꯗꯤ ꯆꯪꯉꯤꯕ ꯃꯤꯈꯩꯁꯦ ꯁꯤꯒꯤ ꯗꯦꯇꯤꯡ ꯑꯦꯞꯁꯦ ꯕ꯭ꯂꯥꯏꯟ ꯂꯨꯟꯁꯦ ꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ KYC ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯌꯥꯗꯦꯕ ꯄꯥꯏꯒꯤꯀꯣ ꯄꯥꯏꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯌꯥꯎꯕ ꯑꯦꯞ ꯌꯥꯎꯕ ꯑꯦꯞꯅꯤꯀꯣ ꯁꯦꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ KYC ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯗꯦꯇꯤꯡ ꯑꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯏꯁꯦ ꯆꯪꯉꯦꯕ ꯑꯁꯦꯡꯕ ꯄꯥꯏꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯁꯦꯡꯕ ꯄꯥꯏꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯄꯥꯏꯒꯤ ꯌꯨꯇꯤꯂꯤꯇꯤ ꯄꯥꯏꯒꯤ ꯁꯤꯖꯤꯟꯅꯐꯝ ꯌꯨꯁ ꯀꯦꯁꯦꯁꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯇꯤꯡ ꯑꯦꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯤ ꯑꯩꯈꯣꯏꯒꯤ AIꯅ ꯑꯣꯏꯒꯦꯔꯥ ꯀꯝꯄ꯭ꯌꯨꯇꯔꯅ ꯑꯣꯏꯒꯦꯔꯥ ꯏꯟꯇꯔꯦꯛ ꯇꯧꯍꯟꯕꯁꯤꯗ ꯃꯤ ꯑꯃꯒꯁꯦ ꯃꯁꯛ ꯇꯥꯛꯇꯦꯕꯀꯣ ꯑꯗ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯔꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒ ꯃꯥꯒꯤꯒ ꯆꯣꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯁꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯈꯪꯍꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯇꯤꯡ ꯑꯦꯞꯁꯇꯨꯗꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯛ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏna ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯈꯪꯍꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯗꯦꯇꯤꯡ ꯑꯦꯞꯁꯤꯗꯀꯣ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗ꯭ꯔꯤ ꯄꯥꯎ ꯐꯪꯕꯗꯅꯤꯀꯣ ꯆꯪꯉꯒ ꯌꯦꯡꯕꯗꯤ ꯌꯦꯡꯗ꯭ꯔꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕꯗ ꯇꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯔ ꯃꯦꯛꯁ ꯍꯥꯏꯁꯤꯀꯣ ꯁꯤꯅ ꯂꯣꯌꯦꯜꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯞ ꯑꯃꯅꯤ ꯁꯤꯁꯨ ꯂꯣꯌꯦꯜꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯪꯕꯀꯣ ꯁꯤꯒꯤ ꯑꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯌꯣꯅꯔꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦꯡꯕ ꯄꯥꯏꯁꯦ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯑꯔꯟ ꯇꯧꯕ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯦꯞꯅꯦꯀꯣ ꯁꯤꯅꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯁꯤꯅ ꯔꯟ ꯐꯣꯔ ꯄꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯑꯃꯅꯦꯕꯀꯣ ꯔꯟ ꯐꯣꯔ ꯄꯥꯏ ꯍꯥꯏꯕ ꯒꯦꯝ ꯑꯃꯅꯦ ꯁꯤ ꯐꯥꯁ ꯄꯦꯁ ꯑꯣꯏꯕ ꯌꯥꯝꯅ ꯌꯥꯡꯕ ꯔꯟꯅꯔ ꯒꯦꯝ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯆꯦꯟꯕꯒꯤ ꯒꯦꯝ ꯑꯃꯅꯦꯕꯀꯣ ꯁꯤꯒꯤ ꯒꯦꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯦꯝꯁꯤꯗ ꯑꯩꯁꯨ ꯁꯥꯟꯅꯕꯕꯨꯗꯤ ꯑꯗꯣ ꯒꯦꯝꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯥꯏ ꯑꯁꯦꯡꯕ ꯀꯩꯀꯥ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯒꯦꯝꯒꯤ ꯔꯤꯋꯥꯔꯗ ꯐꯪꯕꯅꯦ ꯈꯪꯗꯦ ꯀꯩꯀꯩ ꯌꯥꯝ ꯃꯈꯜ ꯌꯥꯝ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯁꯦ ꯁꯤꯖꯤꯟꯅꯔꯒꯀꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯖ ꯑꯃ ꯍꯦꯟꯅ ꯀꯥꯕꯅꯤ ꯈꯪꯗꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯑꯃ ꯍꯦꯟꯅ ꯐꯪꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁ ꯑꯃ ꯍꯦꯟꯅ ꯐꯪꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯏ ꯀꯣꯏꯟ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕ ꯌꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯍꯨꯝꯁꯦ ꯕ꯭ꯂꯥꯏꯟ ꯂꯨꯟꯁꯅꯦ ꯁ꯭ꯇꯥꯔ ꯃꯦꯛꯁꯅꯦ ꯑꯗꯨꯗꯒꯤ ꯔꯟ ꯐꯣꯔ ꯄꯥꯏ ꯍꯥꯏꯔꯤꯕ ꯒꯦꯝ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯁꯤꯅ ꯍꯦꯀꯥꯊꯣꯟ 2025ꯀꯤ ꯁꯤꯅ ꯋꯤꯅꯔ ꯑꯣꯏꯌꯦꯕ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯒꯦꯝꯈꯩꯁꯦ ꯃꯔꯨꯞ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯄꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯒꯨꯝꯕ ꯅꯪꯒꯨꯝꯕ ꯃꯌꯥꯝꯅ ꯁꯦꯝꯃꯛꯄ ꯑꯦꯞ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯄꯥꯏꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯜꯂꯤꯀꯣ ꯃꯉꯥꯀꯣ ꯀꯤꯟꯗ꯭ꯔꯦꯛꯁ ꯀꯥꯏꯅꯀꯣ ꯋꯥꯔꯛ ꯐ꯭ꯂꯦꯠ ꯐꯣꯔ ꯄꯥꯏ ꯑꯗꯒꯤ ꯄꯦꯂꯤꯄꯦ ꯁꯤꯝꯄꯜ ꯖꯣꯏ ꯑꯦꯒꯣꯔꯥ ꯄꯜꯁ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯦꯞ ꯃꯌꯥꯝ ꯑꯃꯁꯨ ꯄꯜꯂꯤꯕꯀꯣ ꯁꯤꯗꯤ ꯌꯥꯝ ꯑꯩꯅ ꯃꯅꯨꯡ ꯆꯪꯉ ꯌꯦꯡꯉꯨꯗꯕꯅꯤꯅ ꯀꯨꯞꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯈꯪꯗ꯭ꯔꯦꯀꯣ ꯃꯔꯨꯞ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒ ꯄꯥꯔꯠꯅꯔꯁꯤꯞ ꯑꯩꯈꯣꯏ CD ꯒꯦꯝꯁꯀ ꯑꯗꯒꯤ KYC ꯚꯦꯂꯤꯗꯦꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯋꯥꯔꯗꯇꯣ ꯀ꯭ꯋꯥꯔꯇꯔ 1 2026ꯒꯤ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯇꯧꯗꯣꯔꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏ KYC ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯚꯦꯂꯤꯗꯦꯇꯔꯒꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏ ꯐꯪꯉꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦꯀꯣ ꯑꯗꯨꯗꯒꯤ ꯄꯥꯏ ꯍꯦꯀꯥꯊꯣꯟ 2025ꯀꯤ ꯋꯤꯅꯔ ꯃꯌꯥꯝ ꯑꯃ ꯂꯥꯎꯊꯣꯛꯈ꯭रे ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏ ꯕ꯭ꯔꯥꯎꯖꯔꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯦꯀꯥꯊꯣꯟ 2025ꯀꯤ ꯇꯦꯞꯇꯨꯗ ꯆꯪꯉꯒ ꯑꯅꯧꯕ ꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯔꯤꯕ ꯑꯦꯞ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯤ ꯚꯦꯂꯨꯁꯦ ꯅꯣꯡꯃꯒꯤ ꯌꯨꯇꯤꯂꯤꯇꯤ ꯍꯦꯟꯒꯠꯂꯛꯏꯒꯦ ꯚꯦꯂꯨꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯞꯂꯤ ꯃꯥꯁꯨ ꯈꯣꯡꯃꯥꯡ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯄꯥꯏꯁꯦꯀꯣ ꯃꯥꯒꯤ ꯚꯤꯖꯟꯁꯦ ꯂꯣꯡ ꯇꯔꯝ ꯚꯤꯖꯟꯅꯤ ꯉꯁꯤ ꯍꯌꯦꯡꯈꯛ ꯍꯦꯛꯇ ꯇꯣꯀꯟ ꯁꯠ ꯌꯣꯜꯂꯒ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯒꯤ ꯑꯪꯀ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯂꯣꯡ ꯇꯔꯝ ꯄ꯭ꯔꯣꯖꯦꯛꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯗ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ